ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯒꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯥꯃꯦꯁꯣꯔ ꯅꯤꯡꯊꯧꯖꯥꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯣꯛꯅꯖꯔꯤ꯫ ꯉꯁꯤꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗꯗꯤ MP3ꯒꯤ ꯐꯥꯏꯜ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯁꯥꯃꯛꯀꯤ ꯁꯛꯐꯝ ꯑꯁꯤ ꯎꯍꯟꯖꯗꯅ ꯃꯤꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯆꯥꯡꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯅ ꯑꯩꯒꯤ ꯁꯛꯐꯝ ꯑꯁꯤ ꯎꯍꯟꯖꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯃꯗꯤ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯒꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯄꯨꯖꯔꯛꯏꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯐꯥꯏꯕꯣꯛ ꯄꯣꯛꯄꯒꯤ ꯃꯔꯝ ꯍꯥꯏꯗꯨꯅ ꯃꯤꯡꯊꯣꯟꯖꯔꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯐꯥꯏꯕꯣꯛ ꯄꯣꯛꯅꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯗ ꯁꯨꯒꯥꯏꯅ ꯈꯖꯤꯛꯇꯪ ꯊꯝꯖꯒꯦ꯫ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯅ ꯃꯍꯧꯁꯥꯒꯨꯝ ꯂꯥꯏꯛ ꯁꯦꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯃꯗꯤ ꯅꯧꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯕꯦꯜ ꯕꯇꯟ ꯅꯝꯕꯤꯗꯨꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤꯅ ꯄꯨꯗꯨꯅ ꯂꯥꯛꯆꯕ ꯇꯣꯄꯤꯛ ꯀꯌꯥꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯃꯛꯇꯗ ꯊꯝꯖꯒꯦ꯫ ꯂꯧꯕꯤꯔꯁꯤ ꯉꯁꯤꯒꯤ ꯇꯣꯄꯤꯛꯇ ꯐꯥꯏꯕꯣꯛ ꯄꯣꯛꯄꯒꯤ ꯃꯔꯝ꯫ ꯐꯥꯏꯕꯣꯛ ꯄꯣꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯄꯣꯛꯅꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯄꯣꯛ ꯄꯣꯛꯅꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗꯗꯤ ꯑꯉꯥꯡ ꯑꯃꯗꯒꯤꯕꯨ ꯍꯦꯟꯅ ꯄꯣꯛꯂꯕꯗꯤ ꯐꯥꯏꯕꯣꯛ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯁꯝꯅ ꯈꯪꯅꯔꯦ꯫ ꯃꯨꯟꯅ ꯊꯤꯖꯤꯜꯂꯕꯗꯤ ꯐꯥꯏꯕꯣꯛ ꯃꯈꯜ ꯑꯅꯤ ꯁꯨꯏ꯫ ꯑꯍꯥꯟꯕꯗ ꯆꯔꯣꯡ ꯄꯣꯛꯄ, ꯏꯪꯂꯤꯁꯇꯅ ꯕꯟꯁ ꯕꯥꯔꯠ ꯍꯥꯏꯗꯨꯅ ꯈꯪꯅꯩ꯫ ꯑꯅꯤꯁꯨꯕꯗ ꯄꯨꯟꯅ ꯄꯣꯛꯄ, ꯏꯪꯂꯤꯁꯇꯅ ꯕꯟꯗꯜ ꯕꯥꯔꯠ ꯍꯥꯏꯗꯨꯅ ꯈꯪꯅꯩ꯫ ꯍꯥꯏꯔꯤꯕ ꯃꯈꯜ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕꯗ ꯂꯩꯔꯤꯕ ꯆꯔꯣꯡ ꯄꯣꯛꯄ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯪ ꯃꯤꯌꯥꯝꯗ ꯁꯨꯒꯥꯏꯅ ꯇꯥꯛꯆꯔꯛꯀꯦ꯫ ꯑꯩꯈꯣꯏꯅ ꯏꯪꯂꯤꯁꯇ ꯑꯣꯚꯝ ꯍꯥꯏꯗꯨꯅ ꯈꯪꯅꯔꯤꯕ, ꯃꯅꯤꯄꯨꯔꯤꯗꯅ ꯑꯟꯗꯥꯅꯨ, ꯍꯤꯟꯗꯤꯒꯤ ꯋꯥꯍꯩ ꯂꯧꯔꯒ ꯊꯣꯟꯕꯅꯤ ꯑꯟꯗꯥꯅꯨ ꯍꯥꯏꯕꯁꯤ ꯌꯦꯔꯨꯝꯒꯤ ꯃꯑꯣꯡꯅꯤ꯫ ꯌꯦꯔꯨꯝꯒꯤ ꯃꯑꯣꯡꯗ ꯌꯦꯔꯨꯝ ꯃꯃꯨꯠ ꯌꯥꯎꯕꯒꯨꯝ ꯑꯟꯗꯥꯅꯨꯒꯤ ꯃꯅꯨꯡꯗꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯁ ꯀꯧꯕ ꯑꯉꯥꯡ ꯑꯣꯏꯍꯟꯒꯗꯕ ꯁꯔꯨꯛ ꯑꯗꯨ ꯌꯥꯎꯏ꯫ ꯌꯦꯔꯨꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯃꯨꯠ ꯑꯃꯠꯇꯃꯛ ꯌꯥꯎꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯅꯤ ꯌꯥꯎꯔꯝꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯃꯇꯧ ꯑꯁꯨꯝꯅ ꯑꯟꯗꯥꯅꯨ ꯍꯥꯏꯕꯗꯤ ꯑꯣꯚꯝ ꯑꯃꯒꯤ ꯃꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯁ ꯑꯃꯈꯛꯇ ꯌꯥꯎꯒꯗꯕꯗ ꯑꯅꯤ ꯁꯨꯅ ꯌꯥꯎꯕ ꯍꯥꯏꯕꯗꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯌꯥꯎꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯇꯟꯖꯥ ꯊꯦꯡꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯑꯟꯗꯥꯅꯨ ꯍꯥꯏꯕꯗꯤ ꯑꯣꯚꯝ ꯑꯗꯨꯒ ꯁꯨꯇ꯭ꯔꯥꯅꯨ ꯍꯥꯏꯕꯗꯤ ꯁ꯭ꯄꯝ ꯑꯁꯤꯒ ꯎꯅꯗꯨꯅ ꯑꯉꯥꯡ ꯑꯣꯏꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯉꯥꯡ ꯑꯗꯨ ꯐꯥꯏꯕꯣꯛ ꯄꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯚꯝ ꯍꯥꯏꯕꯗꯤ ꯑꯟꯗꯥꯅꯨ ꯑꯃꯗꯒꯤ ꯑꯣꯏꯔꯛꯄ ꯐꯥꯏꯕꯣꯛ ꯑꯁꯤꯕꯨ ꯏꯪꯂꯤꯁꯇ ꯕꯟꯁ ꯕꯥꯔꯠ ꯍꯥꯏꯗꯨꯅ ꯈꯪꯅꯩ꯫ ꯏꯪꯂꯤꯁꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯃꯗꯤ ꯍꯤꯟꯗꯤꯗ ꯂꯩꯔꯤꯕ ꯋꯥꯍꯩꯁꯤꯡꯒ ꯆꯥꯡꯌꯦꯡꯗꯨꯅ ꯑꯏꯕꯁꯤꯡꯅ ꯑꯃꯗꯤ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯃꯅꯤꯄꯨꯔꯤꯗ ꯆꯔꯣꯡ ꯄꯣꯛꯄ ꯍꯥꯏꯗꯨꯅ ꯀꯧꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯉꯥꯡꯁꯤꯡꯗꯤ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯕ, ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯕ ꯑꯌꯥꯝꯕꯅ ꯊꯣꯛꯏ꯫ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯑꯣꯡ ꯁꯥꯗꯥ ꯆꯞ ꯃꯥꯟꯅꯒꯅꯤ, ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯏ ꯗ꯭ꯔꯣꯞ ꯑꯃꯠꯇꯗ ꯌꯥꯎꯔꯛꯄ ꯃꯍꯤꯛ ꯑꯃꯠꯇꯗꯒꯤ ꯑꯣꯏꯔꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯈꯔꯗ ꯁꯝꯅꯅ ꯄꯣꯛꯂꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯏ, ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯑꯣꯄꯔꯦꯁꯟ ꯇꯧꯗꯨꯅ ꯁꯦꯝꯒꯗꯕꯅꯤ꯫ ꯃꯊꯪꯗ ꯑꯅꯤꯁꯨꯕ ꯃꯈꯜꯗ ꯄꯨꯟꯅ ꯄꯣꯛꯄ꯫ ꯊꯥ ꯑꯃꯗ ꯅꯨꯄꯤ ꯑꯃꯒꯤ ꯑꯣꯚꯝ ꯑꯃꯠꯇꯃꯛ ꯊꯣꯛꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕꯗ ꯑꯃꯗꯒꯤ ꯍꯦꯟꯗꯨꯅ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯊꯣꯛꯂꯛꯄ ꯑꯗꯨꯃꯛ ꯌꯥꯎꯏ꯫ ꯑꯟꯗꯥꯅꯨ ꯍꯥꯏꯕꯗꯤ ꯁ꯭ꯄꯝꯅ ꯄꯨꯟꯅ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥꯒꯤ ꯁꯨꯇ꯭ꯔꯥꯅꯨ ꯍꯥꯏꯕꯗꯤ ꯁ꯭ꯄꯝꯒ ꯎꯅꯗꯨꯅ ꯑꯉꯥꯡ ꯑꯣꯏꯈ꯭ꯔꯕꯗꯤ ꯐꯥꯏꯕꯣꯛ ꯄꯣꯛꯏ꯫ ꯇꯤꯟꯅꯈꯤꯕ ꯑꯟꯗꯥꯅꯨ ꯍꯥꯏꯕꯗꯤ ꯑꯣꯚꯝ ꯃꯁꯤꯡꯒ ꯃꯥꯟꯅꯅ ꯄꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯚꯝ ꯍꯥꯏꯕꯗꯤ ꯑꯟꯗꯥꯅꯨ ꯑꯅꯤ ꯑꯍꯨꯝꯗꯒꯤ ꯑꯣꯏꯔꯛꯄ ꯐꯥꯏꯕꯣꯛꯄꯨ ꯏꯪꯂꯤꯁꯇ ꯕꯟꯗꯜ ꯕꯥꯔꯠ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯃꯩꯇꯩꯂꯣꯟꯗ ꯄꯨꯟꯅ ꯄꯣꯛꯄ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯈꯪꯅꯩ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯐꯥꯏꯕꯣꯛ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯥꯟꯅꯗꯅ ꯄꯣꯛꯀꯜꯂꯤ ꯑꯌꯥꯝꯕ ꯃꯇꯝꯗ, ꯍꯥꯏꯕꯗꯤ ꯑꯃꯅ ꯅꯨꯄꯥ ꯑꯣꯏꯕ ꯃꯇꯝꯗ ꯑꯃꯅ ꯅꯨꯄꯤ ꯑꯣꯏꯒꯜꯂꯤ꯫ ꯃꯥꯟꯅꯅ ꯄꯣꯛꯄꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯕꯗꯤ ꯅꯠꯇꯦ꯫
angangsing adu amana thina amana fajana amana ngauna amana muna polokpasu adumak yawi ayambana punna matam amatada poi adubo karigumada matam kharada khenana pokpasu adumak yaudabadi natte asumna faibok pokpagi maram asi hariba makal ani sidagi ekhoi khudimangna khangba ngami miyeng tabiu pothaminasi khaminasi gi tangkak naina sandoksariba yumbalon lamjingi tongan ba tangkak singda miyamna hangbirakpa wahangi paukum oina nungti numit khunigi numidangi pung 3 taba matamda live telecast oina sandoksaragani loidana channel asina tangkak naina sandoksariba yumbalon lamjing soidan makki makata na miyeng tabiu amadi ate program kaya masu sanduk serake miyeng tabiu pothaminasi khamina asumna ngasigi manga suba tangkakta faibok pokpagi maram miyamda khangan jangraba matung asida makha tarakpada Jumbalon lamjingi taruk suba hayeng makudon tamjarake aduga miyamda thamjining mu wafamdi ngasidagi hona numidangi pung 3 taba matamda pothaminasi khaminasi asina live telecast oina sandoksaduna miyamna hangbirakpa nomagi hangbirakpa wahang khudingmak aina habadi channel asina paukum oina pijanabagi damak thorang tawgere aramaduna numidangi pung 3 hek taba matamda igi channel pothaminasi khaminasi asida miyamna hangbirakpa wahang sing adu khumjage hariba asi nungti numit khudingi pangthokna nambagi damakta su sem chajari nungsijarabagi subscriber singna hariba nungti numit khudingi numidangi pung 3 da sandokchagadriba live telecast asibu miyeng tabiu haiduna su pothaminasi khaminasi gi maikaidagi nonukna hangatchari ngasigo inadi wafam kharasiga loinana pothaminasi khangminasi na pujarakpa yumbalon lamjingi manga suba tangkak losinjanabagi tanjadu lawjarage tabiriba amadi miyeng tabiriba khoi khudimakna kainanaba yathang nijare pinabirase